Nasi malam ni mafam kiada World Day Against Child Labor gi thauram pangthok tuna sahi sudriba angang da thabak shuhan bagi mayok da miyam da wakal tahan kre amadi thong asibu maru phangna muthat na bahot na min bagi pauzal pi kre numit asina lakpada mahima sindam dun lei jagada ba angang kya nam duna thabak shuhan bagi mayok da miyam da pauzal kya piri sahi taramari hi makha da leiba angang kya yum dukan farm amadi factory yauna tugan mafam da thabak suhali angang sing adu ka hena lairaba imung singdagi lakpa mioi kaya na madugi khudong chaba launari World Day Against Child Labor na lakpada asigumpa thong asi makhata na chathadana pambipung khuding magta wakal taminaba changi mamang thakta lairaba phibam dagi khara makhai phagalaklabasu angang kya dinga susu khudong thinangai oiba mafam amadi phibam da thabak suba thengnari United Nations ki report amagi matung ina child labor chathabagi chang ase Africa na khwaidagi wangna leiri malemgi oina jahi sudana thabak suba angang singi saruk manga thokpagi amadi Africa da leiri sahi sudana thabak suriba angang million 138 ki manung da angang million 54 rom di mine yauna khudong thininga eba phibam da thabak suba thengnari report aduna makhata na hai malengi oina jahi sudana thabak suriba angang tarak khudingi angang mapandi Africa Asia amadi Pacific region dagi oiri child labor gi masing ase America da million taramathoi Europe amasung Central Asia da million taruk amadi Arab state singda million ama thengnari hairi